HIV positive Oiraba ama bone marrow transplant tawraga Fahankhre. Akhanaba miyoi amadagi lauba bone marrow transplant tawraga HIV positive Oiraba London gi miyoi ama mai pakna layengba ngamle haina agency gi pauna phongdokli. Nature Journal da University College London gi research singna phonglakpa report palladuna agency gi pauna hai masak maming takthokningdaba London gi miyoi ama 2003 da HIV positive oire haiba khangba ngamki hairiba miyoi asi Hodgkin's lymphoma haina khangnaba blood cancer makhal ama amuk 2012 da narakhi 2016 da hairiba miyoi asi donor amadagi bone marrow lawraga transplant tawki donor adugi ida HIV changba ngamloidaba maongda genetics mutation thoklamba thengnaki HIV positive oiraba miyoi adu bone marrow transplant tawraba matungda tha 19 chupna antiretroviral therapy ART gi hidak chaba leplabasu blood sample lawraga changyeng tawbada HIV yawbagi khudam phangkhide hiram asigi matangda University College London gi professor Ravindra Guptana handakta Sitalda pangthokpa retroviruses and opportunistic infections ki annual conference da haiki matam kharagi matungda bone marrow transplant tawraga mai pakna HIV or AIDS layengba ngambagi phibam lakpa yai haina thajanari makha wali UNH ki executive director Michel Sidebena haiki stem cell transplant tawbada khudongchadaba mayok naba tarabasu bone marrow transplant tawduna HIV or AIDS mapung phana layeng naba thorang kaya lokalagani adum oinamak hiram asigi matangda makhatana thijangadaba watli pawsi yam nungaiba pawni haina khali mayam nungai biramgani khali mayam nungai gadi like comment share subscribe tawbiramo